United Committee Manipur UCM na kilometer chahunga marfutara ni pansang na border dispute laiba location singda paring naina chatharakpa Indo-Myanmar border gi chayet na riba mafam sing chatuna fact finding ama puthok na bagi damak border pillar number 76 tagi 102 fawba yingsin bagi manung jana ngasi border pillar number 76 Howland 5 village border pillar number 77 near Lokchau Iron Bridge amasung border pillar number 78 Tamil Sangam Temple da koina chatuna yingsin kray Ngasi yangsin kongchut aduda UCM ki President Joy Chandra Konthozam, General Secretary Debangangom amadi Howland 5 Village Sip Lal Khulun Haukipka border pillar number 76 ki matangda wari sanaki baduda border pillar number 76 asi hanana 23 oina leram ki hariba ariba pillar number asi hongtok hongjin tawkhibadagi hojikna pillar number 76 oina on kre hariba pillar asi Myanmar lenga na aikhoi romda henjina yungsilakhibadagi aikhoi lam khara mangkhre haina village sip na UCM da paudam lakhi ngasigi yangsin kongchut asigi makha chatharakpada border pillar number 77 Iron Bridge manak amasung loisinlakpada border pillar number 78 Tamil Temple manaki lamgi saruk khara Jarakna meter Manipur Myanmar rom da laikre haina su Tamil Sangam gi General Secretary KBS Manyamna media amadi UCM ka thaupu ba singda pautam lakhi UCM gi President apawmi singda phongdokiba hojik Manipur gi chayena duna leiriba border pillar sing wafam hongdok hongsin tawduna leiramba asi Manipur da leiriba aikhoi khuding maki laibak thibani aikhoi gi ipa ipusna ngangtuna thambiramba aikhoi gi ngamkhai macha masu oiba aikhoina ngakjaba amadi khangsin ba haibasi Manipur da Lairiba aikhoi khuding maki tangai fadraba thaudangni masi yingsil haudaba amadi khangsin haudaba haibasi aikhoi khuding maki ason bani UCM na ngamkhai gi damak makhata ni yingsingani lengak nasu athuba matamda dispute eriba mafam sing asigi asengba chapchaba waroisin ama puraktuna Manipur miyam da khangan gadabani amadi thabakta onthokadabani haina phongdokhi